Bismillahirrahmanirrahim. Ahing Chuppa ibadat tawbagi Sawab Fanggani yamna lairaba amal lama Eikhoi khangminasi. Madudi Hazrat Usman bin Affan radhiyallahu anhu dagi riwayat ni madudi mahak na haidok pirami kana gumba misak amana Surah Ali Imran gi aroiba ayat asi sonba tarabadi mahakna ahing chuppa namaz sonbagi sawab Allah Rabbul Izzat na pinabiganeba. Haibadi Surah Ali Imran gi aroiba ayat asi tumlamdaida kanaguma misak amana sole aduga tunghiba taragadi Allah Rabbul Izzat na mahakidamkta ahing chuppa namaz solag Allahgi ibadatta laibagi sawab phanghanbiganeba. Surah Ali Imran gi aroiba ayat adudi inna fi khalqis samawati wal ard dagi hauraga surat ki aroiba fawba masi sonba siyamna kanai sahih riwayat sulai Allahgi Rasul sallallahu alaihi wasallam na ahing da tahajjud ki damakta hugat pasi hugat pa matamda ihalhana waju tawdringai gi mamangda hairiba ayat asi Allahgi Rasul sallallahu alaihi wasallam nasu solammeba.